Leibaga Sigeta Mafum Singda Pangthokhre Unite to Ignite a Fire Safe India Haibawa Kalunda Tha Sigitara Maridagi Hauduna Tayolama Chupna State Asida Chatarakiba National Fire Service Week Nasiloshin Kre Imphal Polo Ground Manakta Leiba Manipur Fire Service ki Complex ta Pangthokiba Loishin Bagi Tauram Aduda Manipur Fire Service ki Director L Nabachandra Imphal West ki DC Mayang Lambam Rajkumar Amadi District Asigi SPKSH Sibakantana Maruiba Mithunglen Singoina Sarkyaki Thauram Maduga Mari Lainana DC Mayang Lambam Rajkumar na Fongdorakibada National Fire Service Week Asina Mayholang Poka Mari Lainana Miyamda Wakal Tahan Baromda Hena Mityang Tamliba Simak Yamna Fava Mani Fire Service ki oina akaknaba jurisdiction thoidokna Tidana anakpa mafamda adumak changsinduna mai kannaba hotnaba ngaktani miyamnasu leiriba firemen sing amadi department asibo awang bathakta ikai khumnabiu haikhe mahakna hai department asida miyamgi damakta leiriba firemen sing nasu active service tat leiba ama oina matam pumbada active oina leinaba hotnaminasi Isana asoiba ama tawba matamda department asi punna chenthagadawribani haina DC na makhataki Sahi amani sila hai batare koi Manipur Fire Service ki capacity and capability masi yamna enhance tawre aduk mate yamna chokot pa hai tu oire tasing na hai ki hana le phifam sahi ani hum mangi le phifam ka I think last 2020 to 23 ngani large koi ki equipment mama small capacity le buda hojiti makhan gi foam gi le re aduk ising de capacity achau thousands of liters and ba hai batare adu bosing equipment fire service ki leire aduna Imphal manung do oiro sigi municipality area especially anything mai chakpa mahuk nangpo hoju matam system forest fire degi short circuit among system toina thokni na masida fire service na dikumati kam response time se dikumati 10 within a very short span of time have tare sida koi yausillaga koi mai chakpa khotpa large scale damage to go ko dum yam sigi tan bagi atumba kanungamme SPKSH Sivakantana Fongdokibada Hokiba Chahi Khara Sida Manipur Fire Service ki Mapangal Yamna Kankhatpada Natana Hana Leiramba Fiba Madudagi Ahongba Kaya Uba Fangle Maiho Langpo ki Thodok Thokpa Matamda Fire Service na Achoba Thodang Loduna Mai Kanba Ngamle Firemen Singnasu Khudong Thiba Kaya Mayok Naduna Thawai Khubak ta Haptuna Chawna Amangata Thokadaba Kaya Dagi Michang Mikhai Naidana Kanba Yaukre Masigi Mathakta Chingdalang Mai Chakpa Matamdasu Fire Service Yaudaba Mafam Laite Haike Magna Makataraduna First Service na Tauriba Tabak Singa Siging Laga Makatarakpadadi Tauramase Hena Chawna Pangthok Pangamduna Manipur Fire Service su Hena Chawkatpa Oisanu Haike Tauramadugi Manung Channa National Fire Service Week Kamari Lainana Class 10 dagi 12 Fawbagi Mahiroi Singi State ki Thakta Pangthokiba essay writing competition da Makok Mathang Taraba Mahiroi Sing Yauna Consolation Prize Fanglaba Mahiroi Sing da Manayan Thoke Leisuriba manpower and system khudimaktu kalludaba yade hebagi wakhalon da thaujalibani but the moment kasai sports hek yawbaga public ki asawbana I think minute ani hum son thai theng thai hedana akoina target tawjarubu dagi adana akoi ki fire tender si mai kanjabala iba fire tender si thugaibi I was quite furious adagi in hai sumai sum tor lebe aroi let the other fire tender stop had a topa masangai to put up the level low ena mai the dum chak selo ngak tang hena aduga chakal le mai se so I requested SPK sida lai ba putting much ground fallen to lo hena no wakal siam nungai de because mai sai badu public and property kanna ba incident to hena sauthorok ta na ba asa SP na su hai de badu thawai khubak ta hapaga thujal libni maduda khoi gi mentality and attitude si Akhui si kamay na behave to society si hai largely kuthore matumda